NRC cheithengsing mitop khandoklaba matungda delimitation toudrabadi mitopsingna lamdam asida piriba cheithengsing thengnaba ngamloi haina lamlai kendragi MLA Kh Ibomcha na phongdokkhre. Wafam asi Manipur Rural Livelihood Mission gi miteng makhada punsigi mangal VLF na sinduna Nongren Primary School da pangthokhiba Back to School campaign ga mari leinana phongdokhibani. Thauram ga mari leinana Kh Ibomcha na makhata khibada Manipur da illegal immigrant masing khangdana changsilaktuna demographic imbalance thoklakpa lamdam asigi yellow misingda phongna singnarakpa lamdam asida makhoigi leibak ama semnaba hotnarakle haiba aikoina khangle inglisingani kuntareta mikok thigani haina thorang tawriba asi NRC chana halaga mitop sing hana khandoklaba matungda mikok thigadabani karigumba mitop khandok hawdaba taragadi mikok thiba asida mitop namasing henkragani mitop namasing helaba census report aduda yumfa moiraga delimitation tawraklabadi tampaki seat khara mitop na lawkhragani aikoina hauzik wakal fazana khanta haudrabadi mitop na yellow mi singnam thanaba hotnarakpada thengnaba warakani haiki akhoi ji fazana wakhan khanthadra dine manipur sidi kharle dine mitop na masing henga khidana manipur ge hana leibe asengba mi singse masina moi gi makha da leidore ko Sumai waga se koi khar tanda dawiya ba music delimitation to baina ma khabar ta kaida am yauri do 2001 2011 gi census ta madudam ikhaki ba mi kokti matungina census ta where akoi gi delimitation ta where roi delimitation lai si kare hai no hai kanda hanagi leriba kendra hu se masi missing gi matungina yenthokna rakadoi ba Haido Kajin Torkodoi ko Aduna 2001 amasung 11 gi mikok thi hibidugi missing gi matungina delimitation tawradi tampaki da muk sit khara mang dore ko karigino madudi singda ko misu lising am laidu da ne lising ohum lai gaina electoral roll re senlaga semjal lamba yam yaram me adagi uji lairiba illegal immigrant I say mitop sing aina koin hari se ko manipur da leibam thokta ba ain kaina changsel pa mayam sina sing manda tampak ta leisalaki ba mayam adu hana sing gi mi oiro tam gi mi oiro ama oiro hana dagi manipur da koi leiminara ba manipur dagi horokpa adu kaisu kaide adu na ta mai kangbu se masing ya khalaga moina manipur se moina pai dagi ko moi gi oibe lebak sem dagi lona to lebak ki mi me am se pusalaga koi dagi hena masing hin ka khidori ne adu me am check to adu lakpa dagi ne ko maduda delimitation to ga roi hai re roi 2026 ta akoi gi census sama mikok thibam tawdori 2026 ta tawdori be mikok thiraba matungda delimitation tawdori kendra singse masi masing henba hendaba khaido khaijin mayam tawdori adu tawgudu da su huji akoi da darkar deri se huji ti mito mayam haijalaga picture leikre akoi na huji demand tawri si kaina bu laimam thokdaba mitop singdo hana loin khanto pikro Ana loin kanto biro ada dari ko NRC ga hai do NRC se kai hai no hai kanda laibam thokpa mi singdu mota laiba Manipur 1961 kado biar ko lisingam changpon hu mathoi gi mamang da leiram gi do khoi gi mi ne Manipur laibam thokpa madui matung da lakho sing du de khoi mi na te hai ne madu mayam du ko loi kanto biro mai halang ro adu ga Manipur da laibam thokpa mi du khata leiraba matung du mi kok thibio adu tawraba matungda delimitation tawbiro adu di yani ga hari se araibam ta natiko